ꯚꯨꯠ ꯇꯝꯅꯕ ꯚꯥꯔꯥꯒꯤ ꯌꯨꯝ ꯑꯃ ꯂꯩ ꯍꯥꯏꯕꯗꯣ ꯃꯁꯤꯒꯤ ꯌꯨꯝꯁꯦ ꯁꯣꯏꯔꯝꯃꯅꯤ ꯃꯔꯨꯞ ꯋꯥ ꯑꯃ ꯍꯪꯖꯒꯦꯕ ꯑꯩꯈꯣꯏꯒꯤ ꯚꯥꯔꯥꯒ ꯁꯥꯟꯕꯁꯤꯕꯨ ꯃꯁꯤꯒꯤ ꯌꯨꯝꯁꯤ ꯑꯣꯏꯔꯕꯣ ꯑꯧ ꯃꯥꯅꯦ ꯁꯥꯔ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯃꯤꯉꯣꯟꯗ ꯚꯥꯔꯥ ꯀꯥ ꯑꯝꯇ ꯄꯤꯗ꯭ꯔꯦ ꯑꯩꯈꯣꯏ ꯚꯥꯔꯥꯒꯤ ꯌꯨꯝꯁꯤꯗ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯃꯇꯝ ꯈꯔꯗꯤ ꯃꯤꯉꯣꯟꯗ ꯚꯥꯔꯥ ꯁꯥꯟꯈꯤꯔꯣꯏꯅ ꯇꯧꯕꯅꯦ ꯏꯇꯥꯎꯅ ꯈꯜꯂꯤꯗꯣ ꯑꯣꯟꯅꯔꯦ ꯑꯩ ꯏꯟꯁꯄꯦꯛꯇꯔ ꯕꯤꯔꯦꯟꯅꯦ ꯑꯗꯣꯝꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯐꯣꯟ ꯇꯧꯕꯤꯔꯛꯄꯗꯣ ꯃꯤ ꯑꯃ ꯃꯥꯡꯈ꯭ꯔꯦꯅ ꯑꯣ ꯁꯣꯔꯤ ꯁꯥꯔ ꯑꯩ ꯋꯥꯈꯜ ꯑꯃ ꯇꯧꯖꯔꯨꯔꯦ ꯑꯩꯒꯤ ꯚꯥꯔꯥꯁꯤꯗ ꯃꯤ ꯑꯃ ꯂꯩꯒꯦꯅ ꯂꯥꯛꯄꯅꯦ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕꯗꯒꯤ ꯑꯩꯁꯦ ꯚꯔꯝ ꯑꯃ ꯁꯨꯝ ꯆꯠꯂ ꯂꯩꯔꯦ ꯌꯥꯅꯤ ꯁꯥꯔ ꯃꯅꯨꯡꯗ ꯆꯪꯁꯦ ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯑꯩ ꯐꯖꯅ ꯇꯝꯖꯒꯦ ꯍꯣꯏ ꯂꯥꯛꯑꯣ ꯆꯪꯁꯤ ꯂꯥꯛꯑꯣ ꯁꯥꯔ ꯕꯤꯔꯦꯟ ꯍꯔꯕꯜ ꯇꯤꯅꯦ ꯌꯥꯝ ꯍꯥꯎꯕꯅꯦ ꯈꯔ ꯊꯛꯁꯦ ꯀꯩꯗꯧꯔꯒꯦ ꯃꯔꯨꯞꯅ ꯁꯨꯝ ꯁꯦꯝꯃꯩꯁꯤꯕꯣ ꯀꯨꯀꯤ ꯑꯉꯥꯡ ꯈꯔ ꯊꯝꯃꯨ ꯌꯥꯗ꯭ꯔꯣ ꯃꯣꯏꯗꯤ ꯊꯕꯛ ꯌꯥꯝ ꯀꯥꯟꯅꯕꯅꯤꯅꯦ ꯀꯨꯀꯤ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯂꯩꯔꯝꯕꯅꯦ ꯑꯩꯒꯤꯗ ꯑꯗꯨ ꯄꯣꯄꯤ ꯊꯥꯔꯨꯅꯦꯅ ꯆꯤꯡꯗ ꯆꯠꯈ꯭ꯔꯕꯅꯦ ꯇꯧꯅꯤ ꯃꯣꯏꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯁꯦꯟ ꯐꯪꯕꯅꯤꯅꯀꯣ ꯁꯥꯔ ꯑꯗꯨꯗꯤ ꯆꯥꯁꯤ ꯇꯦꯕꯜ ꯊꯝꯃꯒꯦ ꯍꯣꯏ ꯊꯝꯕꯤꯔꯣ ꯁꯥꯔ ꯑꯩꯒꯤ ꯋꯥꯔꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦ ꯑꯩꯒꯤ ꯚꯔꯥꯁꯤꯗ ꯃꯤ ꯑꯃ ꯂꯩꯔꯝꯃꯦ ꯃꯥꯅ ꯂꯩꯔꯤꯉꯩꯒꯤꯗꯤ ꯀꯩꯁꯨꯝ ꯇꯧꯔꯝꯗꯦ ꯑꯗꯨꯕꯨ ꯃꯥꯅ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈꯤꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯗꯥꯡꯗꯨꯗ ꯅꯨꯃꯤꯠꯇꯣ ꯑꯩ ꯌꯥꯝ ꯋꯥꯃꯟꯗꯅ ꯁꯣꯐꯥꯗ ꯁꯨꯝ ꯍꯤꯞꯄꯒ ꯂꯩꯕꯅꯦ 이칸 강호다나 먹고는 뭐 따르이. 어이, 남기 바라드 레이도 망기 무세. 안다기시나 아로이고 오열. 그리고가 남의 바라시도 미신 탐마바. 탐미바 미신도 마펑마랑 칸다나 노이나 망키니. 그나마따라 티브 펑모이. 부터 해체 키바가 마이시 든나에. ꯑꯗꯨꯗꯒꯤꯗꯤ ꯃꯗꯨ ꯑꯍꯤꯡꯗꯨꯃ ꯀꯔꯤꯝꯇ ꯇꯝꯅꯔꯛꯇ꯭ꯔꯦ ꯅꯣꯡꯉꯥꯜꯂꯛꯄꯗ ꯑꯩꯅ ꯕꯥꯠꯔꯨꯝꯗ ꯆꯪꯉ ꯌꯦꯡꯕ ꯃꯇꯝꯗ ꯚꯥꯔꯥꯁꯤꯒꯤ ꯆꯦ ꯆꯥꯡ ꯃꯌꯥꯝ ꯑꯃ ꯕꯥꯠꯔꯨꯝꯒꯤ ꯐ꯭ꯂꯣꯔꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯦ ꯅꯪꯒꯤ ꯚꯨꯠ ꯇꯝꯅꯕꯗꯨꯕꯨꯗꯤ ꯑꯩ ꯚꯥꯞ ꯇꯥꯔꯦ ꯑꯗꯣ ꯚꯥꯔꯥꯒꯤ ꯌꯨꯝꯁꯤꯒꯤ ꯆꯦ ꯆꯥꯡꯗꯨꯕꯨ ꯕꯥꯠꯔꯨꯝꯗ ꯇꯥꯔꯝꯃꯦ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯀꯩꯅꯣ ꯇꯟꯖꯥꯁꯤꯗ ꯃꯩ ꯃꯨꯠꯈ꯭ꯔꯤꯁꯤꯅ ꯑꯣꯏ ꯅꯣꯏꯅ ꯇꯧꯔꯤꯁꯤꯡꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯤꯀꯣ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯑ ꯆꯠꯈꯣ ꯌꯨꯝ ꯑꯁꯤ ꯑꯩꯒꯤꯅꯤ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯁ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯇꯣꯡꯀꯅ ꯆꯤꯡꯈ꯭ꯔꯦꯃꯤ ꯃꯁꯤꯗ ꯂꯩꯔꯤꯕ ꯚꯨꯠꯁꯤꯗꯤ ꯃꯄꯥꯡꯒꯜꯗꯤ ꯐꯖꯅ ꯀꯟꯕꯖꯥꯠꯅꯤ ꯑꯗꯨꯗꯤ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯉꯁꯤ ꯅꯨꯃꯤꯠꯁꯦ ꯑꯩ ꯃꯥꯒꯤ ꯚꯥꯔꯥꯒꯤ ꯌꯨꯝꯁꯤꯗ ꯂꯩꯔꯒꯦ ꯍꯥꯏꯔꯒꯦ ꯑꯗꯨꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯊꯤꯒꯠꯇꯕ ꯌꯥꯔꯔꯣꯏ ꯕꯨꯠꯅ ꯉꯝꯕ꯭ꯔꯥ ꯕꯤꯔꯦꯟ ꯑꯩꯅ ꯉꯝꯕ꯭ꯔꯥ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯀꯅꯥꯅꯣ ꯑꯃꯨꯛ ꯇꯟꯖꯥꯁꯤꯗ ꯐꯣꯟ ꯇꯧꯔꯛꯏꯁꯤꯅ ꯀꯔꯤ ꯇꯧꯔꯝꯃꯤꯅꯣ ꯀꯦꯁ ꯑꯃꯒꯤ ꯂꯥꯛꯑꯝꯕꯅꯦ ꯚꯥꯔꯥꯒꯤ ꯌꯨꯝ ꯑꯃꯗꯅꯦ ꯚꯨꯠ ꯇꯝꯅꯩꯌꯦꯅ ꯊꯤꯖꯟꯕ ꯂꯥꯛꯄꯅꯤꯗ ꯇꯧꯅꯤ ꯅꯪꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯌꯨꯝꯗ ꯆꯪꯕ ꯕꯨꯠꯁꯨ ꯇꯥꯟꯊꯣꯛ ꯂꯩꯔꯕ꯭ꯔꯣ 이베마 ꯚꯨꯠ ꯇꯥꯟꯕ ꯈꯛꯇꯪ ꯅꯠꯇꯦꯗ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯑꯩꯈꯣꯏꯅ ꯇꯧꯗꯧ ꯊꯕꯛꯁꯦ ꯂꯩꯁꯜꯂꯛꯇ꯭ꯔꯕꯅꯤ ꯕꯨꯠ ꯇꯥꯟꯊꯣꯛꯄ ꯌꯥꯝ ꯍꯩꯕ꯭ꯔꯥꯕꯨ ꯕꯨꯠꯇꯨꯅ ꯅꯪꯉꯣꯟꯗ ꯃꯥꯏꯅ ꯇꯣꯡꯖꯟꯖꯔꯛꯁꯅꯤ ꯑꯩꯗꯤ ꯚꯨꯠꯇꯣ ꯑꯩꯉꯣꯟꯗ ꯇꯣꯡꯖꯜꯂꯣ ꯍꯥꯏꯔꯤꯕꯅꯤꯅꯦ ꯀꯔꯤꯒꯨꯝꯕ ꯚꯨꯠꯇꯨꯅ ꯑꯩꯉꯣꯟꯗꯒ ꯇꯣꯡꯉꯛꯑꯕ ꯅꯣꯏ ꯌꯨꯝꯗ ꯂꯥꯛꯑꯒ ꯅꯪꯉꯣꯟꯗ ꯍꯥꯟꯅ ꯇꯝꯅꯗꯣꯔꯤꯅꯦ ꯑꯩꯉꯣꯟꯗꯗꯤ ꯀꯩꯗꯧꯕꯒꯤ ꯇꯝꯅꯗꯣꯏꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯍꯥꯏꯁꯦ ꯑꯩꯉꯣꯟꯗ ꯀꯔꯤ ꯇꯧꯔꯒꯦ ꯀꯥꯏꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯍꯥꯟꯗꯒꯤ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯅꯪ ꯀꯩ ꯈꯨꯝꯃꯛꯈ꯭ꯔꯒꯦ ꯅꯪ ꯄꯥꯈꯣꯝꯁꯨ ꯄꯤꯔꯛꯇꯦ ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯇꯝꯅꯗꯣꯔꯤꯕ ꯑꯩꯅ ꯅꯪꯉꯣꯟꯗ ꯅꯨꯡꯁꯤ ꯅꯤꯉꯣꯟꯒꯤ ꯋꯥꯔꯤꯁꯦ ꯁꯥꯔꯛꯀꯅꯣ ꯍꯥꯏꯗ꯭ꯔꯣ ꯌꯥꯔꯦ ꯑꯩ ꯊꯝꯃꯒꯦ ꯅꯪ ꯕꯨꯠ ꯊꯤ ꯂꯩꯍꯧꯔꯣ ꯊꯝꯖꯤꯟꯈ꯭ꯔꯦꯅꯦ ꯁꯥꯔ ꯕꯤꯔꯦꯟ ꯁꯣꯛ ꯈꯣꯠ ꯇꯧꯗꯦꯀꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩꯕꯨꯗꯤ ꯀꯩꯁꯨ ꯇꯧꯗꯦ ꯆꯧꯀ꯭ꯔꯤꯗꯅꯦ ꯍꯧꯖꯤꯛꯀꯤꯗꯣ ꯀꯟꯅ ꯆꯤꯡꯉꯤꯗꯣ ꯑꯗꯨ ꯌꯦꯡꯉꯣ ꯉꯁꯤꯒꯤ ꯑꯍꯤꯡꯁꯦ ꯑꯩ ꯅꯪꯒꯤꯁꯤꯗ ꯂꯩꯇꯕ ꯌꯥꯗ꯭ꯔꯦ ꯌꯥꯅꯤ ꯁꯥꯔ ꯕꯤꯔꯦꯟ ꯀꯩꯝꯇ ꯀꯥꯏꯕ ꯂꯩꯇꯦ ꯀꯩꯒꯤꯅꯣꯗ ꯉꯁꯤ ꯑꯍꯤꯡꯁꯦ ꯑꯩ ꯅꯪꯒꯤꯁꯤꯗ ꯂꯩꯔꯒ ꯀꯔꯤ ꯀꯔꯤꯅꯣ ꯈꯔ ꯊꯤꯒꯠꯀꯦ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯅꯪꯒꯤ ꯀꯦꯁꯁꯦ ꯑꯩ ꯁꯣꯜꯕ ꯇꯧꯒꯦꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯔ ꯕꯤꯔꯦꯟ ꯑꯗꯨꯗꯤ ꯃꯔꯨꯞ ꯑꯩꯅ ꯍꯪꯕ ꯃꯌꯥꯝꯗꯣ ꯁꯦꯡꯅ ꯂꯣꯏ ꯈꯨꯝꯕꯤꯔꯛꯎꯀꯣ ꯀꯔꯝꯕ ꯀꯥꯟꯗꯒꯤꯅꯣ ꯅꯪꯒꯤ ꯚꯥꯔꯥꯒꯤ ꯌꯨꯝꯁꯤꯗ ꯚꯨꯠ ꯇꯝꯅꯕ ꯍꯧꯔꯛꯏꯁꯦ ꯁꯥꯔ ꯕꯤꯔꯦꯟ ꯃꯃꯥꯡꯗꯁꯨ ꯚꯨꯠ ꯇꯝꯅꯕꯒꯤ ꯊꯧꯗꯣꯛꯁꯤ ꯑꯩꯒꯤ ꯚꯥꯔꯥꯁꯤꯗ ꯑꯃꯨꯛꯐꯥꯎ ꯊꯣꯛꯇꯦ ꯑꯩꯅ ꯃꯁꯤꯒꯤ ꯌꯨꯝ ꯑꯁꯤ ꯁꯦꯟꯅꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯍꯥꯟꯅ ꯁꯦꯟꯅꯔꯝꯃꯦ
ꯑꯩꯈꯣꯏ ꯄꯥꯕꯨꯡꯅ ꯂꯩꯔꯤ ꯃꯇꯝꯗꯗꯤ ꯚꯨꯠ ꯇꯝꯅꯕꯒꯤ ꯄꯥꯎꯁꯦ ꯑꯃꯠꯇ ꯇꯥꯗꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯍꯦꯛ ꯂꯩꯈꯤꯗꯕ ꯃꯇꯝꯗꯒꯤ ꯚꯔꯥꯁꯤꯗ ꯂꯩꯕ ꯃꯤ ꯑꯗꯣ ꯃꯥꯡꯈꯤꯕꯅꯤ ꯃꯥ ꯃꯥꯡꯈꯤꯕꯒ ꯅꯨꯃꯤꯠ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯑꯩꯉꯣꯟꯗ ꯇꯝꯅꯕꯁꯦ ꯑꯗꯨꯝ ꯍꯧꯔꯛꯏ ꯑꯗꯨꯅ ꯁꯔ ꯕꯤꯔꯦꯟꯗ ꯃꯤ ꯃꯥꯡꯈꯤꯕꯒꯤ ꯐꯣꯟꯗꯣ ꯑꯩꯅ ꯇꯧꯔꯛꯄꯅꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯔꯨꯞ ꯀꯔꯝꯕ ꯕꯥꯠꯔꯨꯝꯗꯅꯣ ꯉꯁꯥꯏ ꯚꯔꯥꯁꯤꯒꯤ ꯆꯦ ꯆꯥꯡ ꯃꯌꯥꯝ ꯑꯃ ꯇꯥꯔꯝꯃꯦ ꯍꯥꯏꯕꯗꯣ ꯌꯥꯅꯤ ꯁꯔ ꯕꯤꯔꯦꯟ ꯑꯩ ꯍꯦꯛꯇ ꯆꯠꯁꯦ ꯕꯥꯠꯔꯨꯝꯗꯣ ꯑꯩ ꯇꯥꯛꯆꯒꯦ ꯍꯣꯏ ꯍꯣꯏ ꯆꯠꯁꯤꯂꯣ ꯁꯔ ꯕꯤꯔꯦꯟ ꯑꯩꯅ ꯍꯧꯖꯤꯛ ꯂꯦꯞꯄꯤꯕ ꯃꯐꯝꯁꯦ ꯁꯤꯗꯅꯤ ꯑꯩꯈꯣꯏ ꯚꯔꯥꯁꯤꯒꯤ ꯆꯦ ꯆꯥꯡ ꯇꯥꯔꯝꯃꯤꯁꯦ ꯑꯣ ꯑꯗꯨ ꯆꯦ ꯆꯥꯡꯗꯨꯗꯤ ꯅꯪ ꯂꯣꯏ ꯐꯖꯅ ꯊꯝꯃꯕ ꯅꯠꯇ꯭ꯔꯥ ꯑꯧ ꯁꯤꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯣ ꯑꯗꯨꯗꯩ ꯈꯣꯡꯒꯠꯂꯒ ꯑꯩꯅ ꯎꯄꯨ ꯃꯅꯨꯡꯗ ꯐꯖꯅ ꯊꯝꯖꯤꯟꯈ꯭ꯔꯦ ꯃꯔꯨꯞ ꯑꯗ ꯀꯩꯅꯣ ꯁꯣ ꯑꯃ ꯇꯥꯏꯁꯤꯅ ꯀꯔꯤ ꯁꯣ ꯑꯣꯏꯔꯕꯅꯣ ꯁꯤꯗꯤ ꯑꯩꯁꯨ ꯈꯪꯗꯦꯅꯦ ꯁꯥꯔ ꯃꯁꯤꯒꯤ ꯁꯣꯁꯦ ꯑꯩꯅ ꯈꯟꯕꯗ ꯅꯪꯒꯤꯗ ꯚꯔꯥꯗ ꯂꯩꯔꯝꯕ ꯅꯨꯄꯥꯗꯣ ꯃꯥꯒꯤ ꯀꯥ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯍꯥꯏꯕꯗꯤ ꯃꯥ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤ ꯑꯃꯇ ꯂꯩꯇꯕꯅꯤꯅꯀꯣ ꯍꯣꯏ ꯁꯥꯔ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯩꯅꯣꯗ ꯃꯁꯤꯒꯤ ꯕꯥꯠꯔꯨꯝꯁꯦ ꯀꯃꯟ ꯕꯥꯠꯔꯨꯝꯅꯦ ꯃꯥꯅꯒ ꯆꯪꯉꯛꯄꯗ ꯇꯧꯍꯧꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯣ ꯃꯔꯨꯞ ꯃꯥꯒꯤ ꯔꯨꯝ ꯅꯝꯕꯔꯁꯦ ꯀꯌꯥ ꯑꯣꯏꯔꯕꯅꯣ ꯁꯔ ꯕꯤꯔꯦꯟ ꯃꯥꯅ ꯂꯩꯕ ꯀꯥꯁꯤ 301ꯗ ꯂꯩꯕꯅꯦ ꯑꯣ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯃꯐꯝꯗꯨꯗ ꯑꯩ ꯆꯠꯂꯒ ꯌꯦꯡꯉꯨꯔꯒꯦ ꯁꯔ ꯕꯤꯔꯦꯟ ꯑꯩꯒ ꯄꯨꯟꯅ ꯍꯦꯛꯇ ꯆꯠꯁꯦ ꯌꯥꯅꯤ ꯃꯔꯨꯞ ꯅꯪ ꯁꯤꯗ ꯂꯩꯔꯝꯃꯣ ꯑꯩ ꯏꯊꯟꯗ ꯆꯠꯂꯒꯅꯦ ꯀꯥꯗꯣ ꯌꯦꯡꯉꯨꯈꯤꯒꯦ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯗꯔꯀꯥꯔ ꯂꯩꯔꯗꯤ ꯑꯩ ꯑꯗꯨꯝ ꯀꯧꯔꯛꯀꯦ ꯍꯣꯏ ꯍꯣꯏ ꯁꯔ ꯕꯤꯔꯦꯟ ꯑꯩ ꯆꯠꯐꯝꯗꯣ ꯇꯥꯛꯆꯔꯒꯦ 401 400 301 ꯗꯨꯅ ꯃꯈꯥꯗ ꯁꯣꯏꯗꯅ ꯂꯩꯔꯝꯃꯅꯤ (300) 301 ꯁꯤꯗ ꯂꯩꯔꯦ ꯉꯁꯥꯏ ꯚꯔꯥ ꯃꯄꯨꯅ ꯍꯥꯏꯔꯛꯈꯤꯕ ꯔꯨꯝ ꯅꯝꯕꯔꯗꯣ 301 ꯍꯥꯏꯕꯅꯦ ꯑꯩꯅ ꯄꯥꯏꯔꯛꯏꯕ ꯁꯣꯁꯦ ꯃꯁꯤꯒꯤ ꯀꯥꯁꯤꯒ ꯆꯥꯟꯅꯕ꯭ꯔꯥ ꯌꯦꯡꯉꯒꯦ ꯀꯩꯅꯣ ꯃꯁꯤꯗꯤ ꯆꯥꯟꯅꯗꯦꯅ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯁꯤꯒꯤ ꯁꯣꯁꯦ ꯀꯥꯁꯤꯒꯤ ꯑꯣꯏꯔꯝꯃꯔꯣꯏ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯁꯤꯒꯤ ꯁꯣꯁꯦ ꯀꯔꯝꯕ ꯀꯥꯒꯤ ꯑꯣꯏꯖꯥꯠꯅꯣ ꯑꯩ ꯚꯔꯥꯒꯤ ꯃꯄꯨꯗꯨꯒꯅꯦ ꯑꯃꯨꯛꯇ ꯎꯅꯔꯨꯈꯤꯒꯦ ꯃꯔꯨꯞ ꯑꯩꯅ ꯍꯧꯖꯤꯛꯀꯤ ꯁꯣꯗꯣ ꯔꯨꯝ ꯅꯝꯕꯔ 301ꯗ ꯆꯪꯉ ꯌꯦꯡꯉꯨꯔꯕꯅꯦ ꯃꯗꯨꯒꯤ ꯀꯥꯗꯨꯒꯤ ꯁꯣ ꯅꯠꯇꯦꯅꯦ ꯑꯣ ꯁꯔ ꯕꯤꯔꯦꯟ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯀꯥꯗꯗꯤ ꯌꯦꯡꯕꯤꯔꯕ ꯍꯣꯏ ꯑꯇꯣꯞꯄ ꯀꯥꯗꯁꯨ ꯑꯩ ꯁꯣꯁꯦ ꯆꯥꯟꯅꯕ꯭ꯔꯥꯅ ꯌꯦꯡꯉꯨꯔꯕꯅꯦ ꯑꯝꯇ ꯆꯥꯟꯅꯗꯦ ꯐꯔꯦꯁꯦ ꯁꯔ ꯕꯤꯔꯦꯟ ꯍꯌꯦꯡ ꯑꯌꯨꯛ ꯑꯃꯨꯛ ꯌꯦꯡꯉꯁꯦ ꯉꯁꯤꯒꯤꯗꯤꯅꯦ ꯑꯍꯤꯡꯁꯨ ꯌꯥꯝ ꯑꯣꯏꯔꯦ ꯁꯔ ꯕꯤꯔꯦꯟꯁꯨ ꯄꯣꯊꯥꯅꯕ ꯇꯧꯕꯤꯔꯣ ꯑꯩ ꯁꯔ ꯕꯤꯔꯦꯟꯅ ꯂꯩꯒꯗꯕ ꯀꯥꯗꯣ ꯇꯥꯛꯆꯔꯒꯦ ꯍꯣꯏ ꯐꯔꯦ ꯐꯔꯦ ꯃꯔꯨꯞ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯤ ꯑꯩ ꯁꯔ ꯕꯤꯔꯦꯟ ꯍꯧꯒꯠꯄ ꯉꯥꯏ ꯂꯩꯔꯝꯕꯅꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯑꯃꯁꯨꯅꯦ ꯃꯥꯒꯤ ꯃꯌꯨꯝꯗꯣ ꯚꯨꯠ ꯇꯝꯅꯔꯦꯅ ꯍꯧꯖꯤꯛꯇ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯑꯗꯨ ꯌꯥꯔꯒꯗꯤ ꯁꯔ ꯕꯤꯔꯦꯟ ꯏꯕꯥꯅꯤ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯌꯦꯡꯉꯨꯁꯤꯔꯥ ꯅꯣꯏꯒꯤ ꯑꯉꯥꯡ ꯑꯃꯒꯤ ꯃꯌꯨꯝꯗꯁꯨ ꯚꯨꯠ ꯇꯝꯅꯩꯌꯦꯕ ꯀꯃꯥꯏꯅꯅꯣ ꯑꯗꯨꯗꯤ ꯍꯣꯏ ꯐꯔꯦ ꯃꯔꯨꯞ ꯏꯕꯥꯅꯤ ꯆꯠꯂꯒꯅꯦ ꯀꯩꯅꯣꯗꯣ ꯍꯪꯉꯨꯔꯁꯤ ꯂꯥꯛꯑꯣ ꯍꯩꯁ ꯅꯣꯏꯒꯤ ꯑꯉꯥꯡꯁꯤꯒꯤ ꯃꯌꯨꯝꯁꯤꯗꯤ ꯄꯩꯁꯥ ꯌꯥꯝ ꯄꯥꯏꯅꯦ ꯇꯥꯃꯣ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ ꯑꯩ ꯉꯔꯥꯡ ꯑꯍꯤꯡꯗꯒꯤꯅꯦ ꯍꯧꯖꯤꯛꯐꯥꯎ ꯇꯨꯝꯕ ꯌꯥꯗꯅ ꯂꯩꯔꯤꯅꯦ ꯑꯩꯁꯦ ꯀꯤꯃꯟꯗꯅ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯇꯥꯃꯣꯗ ꯐꯣꯟ ꯇꯧꯔꯛꯏꯗꯨꯅꯤ ꯍꯥꯏꯔꯣ ꯀꯩꯅꯣ ꯅꯪꯅ ꯚꯨꯠ ꯇꯝꯅꯩ ꯍꯥꯏꯗꯨꯕꯣ ꯀꯃꯥꯏꯅ ꯇꯝꯅꯩꯅꯣ ꯍꯥꯏꯁꯦ ꯇꯥꯃꯣ ꯑꯩꯁꯦ ꯉꯔꯥꯡ ꯊꯕꯛ ꯋꯥꯃꯟꯈꯤꯗꯅ ꯐꯃꯨꯡꯗ ꯉꯟꯇꯥ ꯆꯪꯉ ꯍꯤꯞꯄ ꯂꯩꯕꯅꯦ ꯄꯨꯡ 12 ꯇꯥꯔꯝꯗꯥꯏ ꯑꯗꯨꯋꯥꯏꯗ ꯃꯤ ꯑꯃ ꯅꯣꯛꯄꯒꯤ ꯃꯈꯣꯟ ꯇꯥꯔꯛꯑꯦ ꯃꯥꯒꯤ ꯅꯣꯛꯄꯒꯤ ꯃꯈꯣꯟꯗꯣ ꯍꯦꯛ ꯇꯥꯕ ꯂꯣꯏꯕꯒ ꯑꯩ ꯐꯃꯨꯡꯁꯦ ꯄꯥꯏꯔꯒ ꯅꯣꯝꯕ ꯍꯧꯔꯛꯑꯦ ꯀꯩꯅꯣ ꯍꯥꯏꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯇꯝꯅꯩ ꯍꯥꯏꯗꯨꯗꯤ ꯐꯃꯨꯡ ꯄꯥꯏꯕꯧꯇꯤ ꯌꯥꯎꯗꯦꯗ ꯅꯪꯒꯤ ꯃꯑꯣꯡꯗꯨꯗꯤ ꯄꯨꯔꯥ ꯕꯦꯔꯥꯅꯤꯍꯦ ꯃꯌꯥꯝ ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ ꯃꯔꯝꯇ ꯊꯠꯆꯒꯦꯕ ꯏꯕꯨꯡꯉꯣ ꯃꯍꯥꯛꯁꯦ ꯏꯟꯁꯄꯦꯛꯇꯔ ꯕꯤꯔꯦꯟꯅꯦ ꯑꯩꯒꯤꯁꯨ ꯚꯨꯠ ꯇꯝꯅꯩ ꯍꯥꯏꯕꯗꯨꯗ ꯃꯉꯣꯟꯗ ꯊꯤꯒꯠꯄꯤꯌꯣꯅ ꯑꯩꯅ ꯔꯤꯄꯣꯔꯠ ꯇꯧꯕꯅꯦ ꯌꯥꯅꯤ ꯁꯔ ꯕꯤꯔꯦꯟ ꯍꯥꯏꯕꯤꯌꯨ ꯀꯩ ꯋꯥ ꯑꯣꯏꯔꯕꯅꯣ ꯑꯩꯁꯦ ꯇꯣꯏꯂꯦꯠ ꯑꯝꯇ ꯆꯪꯅꯤꯡꯕ ꯌꯥꯔꯒꯗꯤ ꯀꯗꯥꯏ ꯂꯩꯗꯣ ꯑꯝꯇ ꯇꯥꯛꯄꯤꯌꯨꯕ ꯌꯥꯅꯤ ꯁꯔ ꯕꯤꯔꯦꯟ ꯑꯩ ꯍꯥꯏꯖꯒꯦ ꯑꯩꯒꯤ ꯌꯨꯝ ꯃꯅꯨꯡꯁꯤꯗ ꯆꯪꯕꯤꯔꯣ ꯑꯗꯨꯒ ꯌꯦꯠꯔꯣꯝꯗꯅꯦ ꯑꯗꯨꯝ ꯂꯩꯔꯕꯅꯦ ꯁꯔ ꯕꯤꯔꯦꯟꯅ ꯎꯕ ꯀꯥꯟꯗ ꯑꯗꯨꯝ ꯈꯪꯒꯅꯤ ꯍꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯏꯕꯨꯡꯉꯣ ꯑꯩꯈꯣꯏꯁꯨ ꯃꯅꯨꯡ ꯆꯪꯉꯛꯇꯧꯔꯁꯤꯔꯥ ꯍꯣꯏ ꯇꯥꯃꯣ ꯑꯃꯨꯛ ꯆꯪꯉꯁꯦ
ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯚꯨꯠ ꯇꯝꯅꯩ ꯍꯥꯏꯁꯤ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯒꯦ ꯉꯔꯥꯡꯒꯤꯗꯨꯅ ꯑꯍꯥꯟꯕꯔꯣ ꯇꯥꯖꯧ ꯅꯣꯛꯄꯒꯤ ꯃꯈꯣꯟꯗꯤ ꯅꯨꯡꯗꯥꯡ ꯑꯣꯏꯕꯒ ꯑꯗꯨꯝ ꯇꯥꯏ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯕꯗꯨꯗꯤ ꯉꯔꯥꯡꯅ ꯑꯍꯥꯟꯕꯅꯦ ꯉꯔꯥꯡꯗꯣ ꯐꯃꯨꯡ ꯄꯥꯏꯕ ꯈꯛꯇꯪ ꯅꯠꯇꯦ ꯑꯩꯅ ꯎꯔꯤꯕ ꯚꯨꯠ ꯑꯗꯣ ꯐꯂꯥꯡꯗꯐꯥꯎ ꯐꯥꯎꯔ ꯆꯠꯂꯤꯕꯅꯦ ꯅꯪꯒꯤ ꯚꯨꯠꯇꯨꯗꯤ ꯌꯥꯝ ꯊꯤ ꯇꯝꯅꯔꯦꯍꯦ ꯑꯩꯉꯣꯟꯗ ꯇꯝꯅꯩ ꯍꯥꯏꯁꯤꯗꯤ ꯀꯩꯁꯨꯝ ꯅꯠꯇꯦ ꯑꯗꯨ ꯇꯥꯃꯣ ꯁꯥꯔ ꯕꯤꯔꯦꯟꯗꯣ ꯇꯣꯏꯂꯦꯠ ꯆꯪꯈꯤꯕꯗꯣ ꯀꯨꯏꯔꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯍꯧꯖꯤꯛ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯕꯣ ꯍꯣꯏꯅꯦ ꯀꯨꯏꯔꯦꯅꯦ ꯀꯅꯥꯅꯣ ꯐꯣꯟ ꯑꯃꯨꯛ ꯇꯧꯔꯛꯏꯁꯤꯅ ꯃꯔꯨꯞ ꯑꯩꯁꯦ ꯅꯪꯒꯤ ꯌꯨꯝꯗ ꯂꯩꯔꯦ ꯌꯥꯝ ꯊꯨꯅ ꯅꯪꯒꯤ ꯑꯉꯥꯡꯗꯨ ꯄꯨꯔꯒꯅꯦ ꯁꯣꯝ ꯅꯥꯀꯟꯗ ꯂꯥꯛꯑꯣ ꯑꯦ ꯁꯔꯕꯤꯔꯦꯟ ꯑꯩꯈꯣꯏꯅ ꯁꯣꯝ ꯅꯥꯀꯟꯗ ꯇꯣꯏꯂꯦꯠꯇꯩ ꯊꯣꯛꯂꯛꯇꯦ ꯍꯥꯏꯔꯒ ꯁꯔꯕꯤꯔꯦꯟꯗꯒꯤ ꯌꯨꯝ ꯌꯧꯔꯕꯣꯔꯦ ꯀꯩꯗꯧꯕ ꯌꯥꯎꯔꯒꯦ ꯁꯔꯕꯤꯔꯦꯟꯅ ꯍꯥꯊꯨ ꯆꯠꯄꯤꯔꯤꯗꯨꯕꯣ ꯃꯔꯨꯞ ꯋꯥꯔꯤꯁꯤꯡꯗꯣ ꯑꯩ ꯃꯐꯝꯁꯤ ꯌꯧꯔꯒꯅꯦ ꯂꯣꯏ ꯇꯝꯖꯔꯒꯦ ꯈꯔ ꯊꯨꯅ ꯑꯉꯥꯡꯗꯨ ꯄꯨꯔꯒ ꯂꯥꯛꯄꯤꯔꯣ ꯍꯣꯏ ꯐꯔꯦ ꯁꯔꯕꯤꯔꯦꯟ ꯑꯩꯈꯣꯏ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯁꯔꯕꯤꯔꯦꯟ ꯀꯅꯥꯅꯣ ꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯃꯔꯨꯞ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅꯤ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯍꯤꯡꯆꯥꯕꯒꯤ ꯐꯤꯔꯣꯜ ꯁꯦꯠꯆꯜꯂꯒ ꯅꯪꯉꯣꯟꯗ ꯚꯨꯠ ꯇꯝꯅꯔꯤꯗꯣ ꯑꯦ ꯃꯥꯗꯤ ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯉꯣꯟꯗ ꯚꯨꯠ ꯇꯝꯅꯔꯤꯕ ꯃꯥꯗꯤ ꯑꯃꯨꯛꯐꯥꯎ ꯎꯗ꯭ꯔꯤꯅ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯇꯝꯅꯔꯤꯗꯤ ꯃꯔꯨꯞ ꯑꯩ ꯋꯥꯔꯤꯗꯣ ꯂꯣꯏꯅ ꯂꯤꯔꯛꯀꯦ ꯇꯥꯕꯤꯌꯨ ꯃꯔꯨꯞꯀꯤꯗ ꯁꯣ ꯑꯃ ꯐꯪꯈꯤꯕꯗꯣ ꯃꯗꯨꯒꯤ ꯁꯣꯗꯣ ꯑꯩꯅ ꯆꯤꯡꯅꯗꯅ ꯃꯁꯤꯒꯤ ꯑꯉꯥꯡꯒꯤ ꯌꯨꯝꯗꯣ ꯃꯗꯨꯒꯤ ꯀꯥ ꯈꯨꯗꯤꯡꯒꯤ ꯆꯦꯛ ꯇꯧꯕꯅꯦ ꯁꯣꯗꯣ ꯆꯥꯟꯅꯔꯝꯃꯦ ꯁꯣꯗꯣ ꯍꯥꯡꯗꯣꯛꯑꯒ ꯑꯩꯅ ꯆꯪꯕ ꯃꯇꯝꯗ ꯀꯥ ꯃꯅꯨꯡꯗꯨꯗ ꯍꯤꯡꯆꯥꯕꯒꯤ ꯀꯣꯁꯇ꯭ꯌꯨꯝ ꯑꯃ ꯇꯥꯔꯒ ꯂꯩꯔꯝꯃꯦ ꯑꯗꯒꯤ ꯑꯩ ꯑꯗꯨꯝ ꯈꯪꯉꯦ ꯃꯣꯏꯅ ꯍꯤꯡꯆꯥꯕꯒꯤ ꯀꯣꯁꯇ꯭ꯌꯨꯝꯁꯦ ꯁꯦꯠꯆꯜꯂꯒ ꯚꯨꯠ ꯇꯝꯅꯔꯤꯅꯦꯁꯦ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯤ ꯑꯩꯉꯣꯟꯗ ꯚꯨꯠ ꯇꯝꯅꯔꯤꯗꯨꯕꯣ ꯃꯔꯨꯞ ꯅꯪꯒꯤ ꯅꯥꯀꯟꯗ ꯂꯦꯞꯄꯤꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯃꯥꯅ ꯅꯪꯒꯤ ꯍꯤꯡꯒꯣꯜꯁꯦ ꯄꯥꯝꯕꯒꯤꯅꯤ ꯅꯪꯒꯤ ꯍꯤꯡꯒꯣꯜꯁꯦ ꯚꯨꯠ ꯇꯝꯅꯩ ꯍꯥꯏꯖꯔꯒ ꯂꯩꯒꯦ ꯇꯧꯕꯅꯦ ꯍꯣꯏꯅꯦ ꯃꯥꯅ ꯉꯁꯥꯏ ꯂꯝꯕꯤꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯒꯤ ꯌꯨꯝꯁꯦ ꯂꯥꯏ ꯇꯤꯟ ꯐꯠꯇꯕ ꯂꯩꯕꯅꯤꯅ ꯂꯧꯊꯣꯛꯈ꯭ꯔꯁꯦꯅ ꯍꯥꯏꯔꯛꯏꯅꯦ ꯇꯣ ꯑꯗꯨꯅꯤ ꯃꯔꯨꯞ ꯃꯥꯅꯅꯦ ꯚꯨꯠ ꯇꯝꯅꯕ ꯁꯥꯔꯒ ꯅꯪꯒꯤ ꯍꯤꯡꯒꯣꯜꯁꯦ ꯑꯍꯣꯡꯕ ꯃꯃꯟꯗ ꯂꯩꯒꯦ ꯇꯧꯕꯅꯤ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯀꯩꯗꯧꯔꯦ ꯑꯩꯅ ꯅꯉꯣꯟꯗ ꯑꯗꯨꯝ ꯊꯥꯖꯔꯒ ꯑꯗꯨ ꯁꯥꯔ ꯅꯨꯄꯥꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯁꯥꯔ ꯕꯤꯔꯦꯟꯅ ꯐꯥꯕꯤꯕꯅꯣ ꯃꯥ ꯐꯥꯕꯗꯤ ꯌꯥꯝ ꯊꯤ ꯂꯥꯏꯈ꯭ꯔꯦꯗ ꯃꯔꯥꯜꯗꯣ ꯂꯩꯔꯕꯅꯤꯅ ꯄꯨꯂꯤꯁ ꯎꯕꯗ ꯆꯦꯟꯈ꯭ꯔꯦꯗꯅ ꯑꯩꯅ ꯇꯥꯟꯅꯕꯅꯤ ꯇꯥꯟꯅꯔꯒ ꯋꯥꯍꯪ ꯄꯥꯎ ꯍꯪꯕꯗ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯑꯦ ꯑꯗꯨꯗꯤ ꯅꯕꯥꯅꯤꯃꯛ ꯂꯣꯀꯞꯇ ꯌꯧꯕ ꯇꯥꯔꯦꯅꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯥꯔ ꯕꯤꯔꯦꯟ ꯂꯩꯔꯝꯗ꯭ꯔꯗꯤ ꯉꯁꯤ ꯀꯦꯁꯁꯦ ꯁꯣꯜꯕ ꯇꯧꯕ ꯉꯝꯃꯔꯣꯏꯗꯕꯅꯤ